social media amadi newspaper singdege maroiba pauching lokacharaga ahanbada ipau Manipur update tagi lokachage madudi Mizoram da landslide tawbada Kuki macha taruk sire mathangda Manipur sanadagi lokacharaga Kuki bunker su Esing Thume tata trak onthakre isingna pumthum thumle mathangda Ccpur Esing Thume mathangda Manipur 24/7 live news tagi lokacharaga cycle kangpokpigi liveline oiriba thong amang ata thohankhre mathangda Manipur 2 day dagi lokacharaga National Highway 37 Imphal Ziri lambigi Kotlen mapada chingning khairakpada panduna leiramba gari ama lokhada tasankhre mathangda ipau Manipur update tagi amasu lokacharaga Sekmai Turelgi ising imai hengalakle amaromda rimsu Esing Thumle maka jatharakpada arambai tengolgi losing purel korangwan makhuman nasu wafam kaya thamlakli matudi ATD warrior blood ni lal oisanu langmai chapu oisanu ising chawbu oisanu nung nungsit len oisanu punamak miyam gi damak pambom tingba ngamba athauba singni akhoi tengoloi singge kathokpa ngamba lingjel manabasigi damak chawthokjei asumna korongwa amna thamlakle loina na maikai khudingda lairiba AT gi unit kiana sing chawtholiba pham singda mateng pangkhre